ꯌꯨꯑꯦꯁꯅ ꯁꯥꯕ ATACMS ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜ ꯔꯁꯤꯌꯥꯗ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ꯫ ꯉꯁꯤꯃꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯦꯔꯤꯇꯣꯔꯤ ꯀꯌꯥ ꯑꯃ ꯂꯧꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯇꯥꯂꯦꯠ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯃꯐꯝ ꯈꯔ ꯍꯟꯗꯣꯛꯅꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯍꯦꯟꯖꯤꯟꯅꯕ ꯉꯝꯗꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯟ ꯑꯁꯤ ꯃꯆꯤꯠ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯩ ꯍꯥꯏꯕꯇꯅꯤ, ꯃꯄꯥꯡꯒꯜ ꯀꯟꯅ ꯊꯦꯡꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯃꯛ ꯃꯥꯒꯤ ꯄꯣꯖꯤꯁꯟ ꯂꯧꯅꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯑꯗꯨꯕꯨ 2024 ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯁ꯭ꯋꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄ ꯍꯧꯕꯗ ꯂꯩꯈꯤꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ kaya ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯌꯨꯀ꯭ꯔꯦꯟ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯗꯤꯐꯦꯟ ꯇꯧꯗꯨꯅ ꯂꯩꯕ, ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯑꯦꯇꯦꯛ ꯇꯧꯖꯕ ꯇꯥꯔꯒꯁꯨ ꯔꯁꯤꯌꯥꯗ ꯊꯣꯏꯗꯣꯛꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯑꯗꯨ ꯐꯪꯗꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ 2024 ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯁ꯭ꯋꯥꯏꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯗꯨꯅ ꯔꯁꯤꯌꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖ kaya ꯑꯃ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯔꯁꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯅꯨꯡꯗ ꯃꯤꯆꯝ kaya ꯑꯃ ꯂꯩꯅꯕ ꯕꯤꯜꯗꯤꯡ ꯑꯃꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖ ꯑꯃ ꯂꯩꯈꯤꯕ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯁꯤꯌꯥꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜ ꯋꯦꯄꯟꯒꯤ ꯑꯣꯏꯕ ꯀꯃꯥꯟꯗꯔ ꯑꯃꯁꯨ ꯔꯁꯤꯌꯟ ꯁꯣꯏꯜ ꯃꯛꯇꯗ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯤꯂꯤꯇꯔꯤꯂꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤꯅ ꯌꯥꯝꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯏꯃꯦꯖ ꯑꯗꯨ ꯍꯟꯗꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯏꯃꯦꯖ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯈꯔ ꯂꯥꯛꯂꯦ꯫ ꯔꯁꯤꯌꯟ ꯁꯣꯏꯜ ꯃꯅꯨꯡ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒ ꯌꯥꯝꯅ ꯅꯛꯅꯅ ꯆꯠꯄꯤꯅꯕ ꯀꯃꯥꯟꯗꯔ ꯑꯃ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯈꯤꯕ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯤꯂꯤꯖꯦꯟꯁ, ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯄꯋꯥꯔ ꯑꯁꯤꯗ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃ ꯊꯣꯔꯛꯂꯤ꯫ ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯃꯇꯝ ꯑꯃꯗ ꯁꯤꯔꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛ ꯔꯁꯤꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯕꯁꯥꯔ ꯑꯜ ꯑꯁꯗ ꯑꯁꯤꯕꯨ ꯄꯣꯏꯖꯟ ꯇꯧꯗꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯤꯕꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯜ ꯃꯈꯥ kayagi ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯊꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯐꯣꯡꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯊꯝꯈꯤꯕ ꯋꯥꯔꯅꯤꯡ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯑꯦꯁꯅ ꯁꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯗ ꯁꯤꯖꯤꯟꯅꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯅ ꯂꯧꯗꯨꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯐꯣꯡꯅ ꯌꯨꯀ꯭ꯔꯦꯟꯗ ꯁꯧꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯈꯟꯊꯕ ꯇꯧꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯖꯣ ꯕꯥꯏꯗꯟꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯑꯁꯤ ꯃꯥꯏꯊꯤꯔꯕ ꯃꯇꯨꯡꯗ ꯐꯝ ꯇꯥꯔꯅꯤ ꯈꯪꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯗꯨꯅ ꯂꯥꯛꯄ ꯔꯁꯤꯌꯟ ꯁꯣꯏꯜꯗ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯒꯗꯕ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜ ꯑꯃ ꯄꯤꯕꯤꯅꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ATACMS ꯍꯥꯏꯔꯤꯕ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜ ꯑꯁꯤ ꯄꯤꯁꯤꯜꯂꯛꯈꯤꯕ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡꯁꯤꯡ ꯊꯝꯕꯁꯨ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯅ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯗꯨꯕꯨ ꯁꯨꯠ ꯗꯥꯎꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯁꯤꯌꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯇꯨꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯔꯁꯅꯤꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀꯦꯄꯦꯕꯜ ꯃꯤꯁꯥꯏꯜ ꯑꯁꯤ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯊꯤꯡꯕ ꯉꯝꯒꯗꯕ ꯌꯨꯀ꯭ꯔꯦꯟꯗ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯑꯣꯄꯟꯂꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯔꯁꯤꯌꯥ ꯇꯝꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯤꯜꯂꯛꯈꯤꯕ ꯗ꯭ꯔꯣꯟ 72 ꯑꯃꯁꯨ ꯔꯁꯤꯌꯥꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯝꯂꯛꯂꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯑꯀꯟꯕ ꯑꯦꯛꯁꯟ ꯑꯃꯗꯤ ꯂꯧꯈꯠꯂꯛꯀꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯅꯦꯝꯊꯔꯨꯔꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤ 2025 ꯑꯁꯤꯗ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯑꯣꯡ ꯑꯃꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯃꯤ ꯑꯃ ꯎꯔꯦ꯫